Thiba khangdana leirakhliba chahi nauriba nupa machani bu karigumbada hingna fangba ngamdrabadi wakhal manaba political party tarana miyam galoinana akan makhongjang sing changsingani loinana mafam khangdana leiriba angangani asiga mari leinana miyamna changsilakpa democratic oiba khongjang khudingmaktasu sarugyagani haidi AAP, AIFB, CPI, CPM, INC, NCP, JDU, RSP, TMC amasung SSUBT hairiba political party tara asina punna senduna Imphal gi major khulda leiba Manipur Press Club tapang thokhiba paugi mifam amada All India Forward Bloc AIFB gi State Secretary Khondram Gyaneshwar na khongjang changsinbagi wafamasi phongdokhibane Gyaneshwar na makhatana mahiroi nupi macha amaga mangkhibagi thodok leiringai mathakta makhatana chahi nauriba nupa macha ani mangkhiba sida laingak na karigumba thabak amata paikhattana tumina leisinba si laibakthibane athubada center amasung state laingak na mafam khangdana leiriba chahi nauriba angang nupa macha ani gilangla langjin thidoktuna makhoigi punshi kallu haina demand taurakle ngasi maksu kuki khulai pai bisingna loijing loyagi mafam kayada nongmai kapselakpa mifami pun hat patupagi thawong lepalaitana chathari asigumba fiba masida Manipur asi center amasung state laingakna kayam kuina thamgadoribano hainasu political party tara asina wahang hanglakli Manipur legang na yenga lebi kano angang ani jiki mathoi kan beda Manipur legang na tobong thopa sarkar amgi daita chapchana lobiu masida akoina sarkar na daita loruk tama tamda Manipur le leiba political party tara punjat nariba akoina tumina yengbel leiroi aduga loina na JSC na sigi angang ani jiki matang da semi ba joy JSC na lorukpa ko hayengba lokto kani hairiba aduga makhan makha kya gi khongjang sing chel kani haiba seida makoina democratic oina jang khongjang puna makta ko like minded political party tarasina hanmele tana sawat kani loina na akoi Manipur sarkar gi mathakta makoi angang an sian gi ba taraba adi political party tarana miyam ga loina na akanba khongjang gi makata changjil